Hi meiyam, you from the Brita blog na video no put na sare ye video sa kay video ne minasi khogi papa ne mogi hore kisnogi kainom hai ne phazan khangau re hoi khangaga haibirake dugi mogi lip tali haba yenga lakke du jei na la iye mogi mama oi ne kai ne mogi lip tali haba do jenga lakke tawani meiyam da meiyam en minasi dugi lại tôi mọi đi đâu cái này là du dùng khuding ki teng na pasa kai bajao Mama lore lore de lore đi vô lore de con cho bác đi điều na dạy gì ăn đấy rồi chắc thế đấy dùng khuding ki changaga chanda khai gì vậy nè Tadi moi se mi meiyam sakhi aiba do video se khara phajana chingau ge ta wada memory do akta da story phuloi to kina video do mate khaya haudre koi sondagi hauraga chakhare duga sondagi kaino kharondagi chakhare awangondagi lakwa madamda mai mai gi yum duga dum amom ani ni changau na khoi yum yorakoda mi amabo yawramdre ka mi khara ta yawre makhoi khundagi rally chatpa loiraga chanda khaiba loiraga papa nongalaga mu kaino da chakhare lilam bazar da chakhare haiba moi mu rally chalaga chanda khaiba du mu yengmina si meiyam doi video du mu meiyam sida laire du moi rally chatpa party meiyam do kaino haidi aidi chatpa phangautre angang pi ibanina ai na nubana chatlaga mana chingaga thabirakpani video se mana chingi ni yengmina si siga laire khoi pai belgi group moi su gari mathakta phammaga sondagi moi su haiga tawre yam nungai na chatli moi se video se ubada mi khajiki na te mi khuja
ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯕꯦꯜꯒꯤ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯗꯨꯂꯣꯞꯅꯦ ꯀꯩꯅꯦ ꯃꯌꯥꯝ ꯍꯔꯥꯎꯕꯩ ꯃꯤꯛꯁ ꯑꯣꯏꯅ ꯖꯩꯕꯅꯤꯅꯅꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯄꯥꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯕꯣꯛꯁꯇꯩ ꯀꯩꯗꯩ ꯃꯌꯥꯝ ꯊꯥꯕꯅꯤꯅ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯃꯌꯥꯝ ꯍꯔꯥꯎꯅ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯈꯖꯤꯛꯀꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯖꯩꯅ ꯚꯤꯗꯤꯑꯣ ꯆꯤꯡꯕꯤꯕꯅꯤꯅꯅꯦ ꯐꯖꯅ ꯆꯤꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯄꯄꯥ ꯕꯦꯜ ꯄꯥꯔꯇꯤ ꯒ꯭ꯔꯨꯞꯅꯤ ꯁꯤꯁꯦ ꯅꯤꯡꯗꯅ ꯒꯥꯔꯤ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯅ ꯂꯥꯛꯏ ꯌꯥꯝ ꯐꯖꯩ ꯆꯠꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯍꯔꯥꯎꯕꯣꯏ ꯀꯩ ꯑꯣꯏ ꯇꯧꯅ ꯃꯌꯥꯝ ꯗꯤꯖꯦ ꯊꯥꯔ ꯖꯒꯣꯏꯒ ꯁꯥꯕ ꯌꯥꯎꯔꯤꯁꯦ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯁꯥꯃꯨꯅꯅꯦ ꯆꯠꯂꯤꯁꯦ ꯎꯔꯕ ꯁꯥꯃꯨꯁꯨ ꯀꯩꯁꯨ ꯃꯌꯥꯝ ꯌꯥꯎꯔꯒ ꯆꯠꯂꯤꯅꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯣ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯅ ꯚꯤꯗꯤꯑꯣ ꯆꯤꯡꯕꯤꯗꯩꯁꯦ ꯌꯦꯡꯉꯨꯗ ꯃꯌꯥꯝ ꯀꯣꯛꯀ ꯉꯥꯎꯕꯅꯤ ꯎꯔꯨ ꯂꯩꯔ ꯆꯤꯡꯉꯛꯏ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯦ ꯀꯩꯁꯤꯒ ꯖꯒꯣꯏ ꯁꯥꯔꯤ ꯃꯥꯡꯗ ꯃꯨꯠꯆꯜꯂꯒ ꯌꯦꯡꯉꯨꯔꯁꯤ ꯍꯧꯖꯤꯛ ꯌꯥꯎꯔꯤꯗꯣ ꯄꯥꯏꯅ ꯄꯨꯡꯒ ꯖꯩꯔꯒ ꯆꯠꯂꯤꯗꯣ ꯔꯦꯂꯤ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯑꯌꯣꯙ꯭ꯌꯥ ꯗ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯕꯗꯣ ꯑꯗꯨꯏꯗꯨꯒꯤ ꯆꯟꯗꯥ ꯈꯥꯏꯕ ꯆꯠꯂꯤꯅꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯉꯒ ꯆꯟꯗꯥ ꯈꯥꯏ ꯍꯥꯏꯕ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯈꯔ ꯍꯥꯞꯈꯤ ꯃꯌꯥꯝꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯧ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯄꯄꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯃꯨꯛ ꯔꯦꯂꯤ ꯆꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯣꯏ ꯔꯤꯂꯝ ꯕꯖꯥꯔꯗ ꯔꯦꯂꯤ ꯆꯠꯂꯨꯏ ꯍꯥꯏꯕ ꯃꯣꯏ ꯔꯥꯝ ꯃꯟꯗꯤꯔꯒꯤ ꯔꯦꯂꯤ ꯆꯠꯂꯨꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯅ ꯆꯤꯡꯕꯤꯔꯛꯄ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ